Manipurdagi Meeoi YAONA Maheiroi singda Mayai Kaba Chinjak supply Toubada Chenaba interstate drug cartel gi Meeoi taruk Delhi police ke crime branch na PHAGATPA ngamle haire. Faraba Meeoi sing adudi Rudrans Gupta, Lakshya Bhatia, Girik Agarwal, Nongaithem Jasobanta, Tiam Ravikanta amade Khalid Jafar Kawi. Hiram masigi matangda press na phangba pau amana hai. Delhi ki NCR area da North East region ke drug syndicate singna afaba makhal ge ganja supply tawgadawre haibage akaknaba pau ama fangkhe pau adu hek fangbaga operation chathakhe operation aduda faraba jasobanta bu interrogation chathabada mahangna hai ganja sing adu manipurdagi dimapur fauba by road ta purakpane dimapurdagi Delhi faubana train gi khuthangda pusilakpane organic ganja sing di Thailand gi Phuket gi aeroplane ta tamna purakpane haiba wafam phongdokhe Jasobanta na haidorapagi matung ina Rudrans Gupta hairiba Meeoi ase ganja kg ani henbaga konana PHAGATPA ngamkhibani farba Meeoi sing asina porter amasung wifes na chingba delivery apps ke khuthangda Mayai Kaba Chinjak sing pithok pisin tawrambani haina pau asina makha tarakni